ꯑꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯂꯦꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩꯅ ꯉꯥꯡꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯅꯤ. ꯍꯥꯏꯕꯗꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯑꯗꯨꯅ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯁꯤꯗ ꯌꯥꯝꯅ ꯊꯧꯗꯥꯡ ꯆꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤ ꯄꯟꯖꯒꯅꯤ. ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯉꯁꯤ ꯄꯟꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯟꯅꯥꯏ ꯑꯃ ꯉꯁꯤ ꯍꯟꯗꯛ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯈꯣꯏꯅ ꯁꯣꯏꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯏꯊꯔꯛꯄ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯁꯟꯗꯣꯛꯅ ꯍꯥꯏꯖꯒꯅꯤ. ꯃꯁꯤꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅ ꯊꯝꯖꯔꯤ. ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯕꯨ ꯑꯩꯅ ꯀꯔꯦꯝꯅꯕ, ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯦꯡꯊꯤꯕ ꯑꯃꯠꯇ ꯂꯩꯖꯗꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯦꯝꯖꯕ, ꯑꯩꯅ ꯈꯟꯖꯕ, ꯄꯨꯝꯅꯃꯛ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯖꯕ ꯀꯌꯥ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯅꯤ. ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯁꯟꯗꯣꯛꯅ ꯍꯥꯏꯖꯒꯦ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯁꯨꯝ ꯁꯣꯏꯊꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯤ. ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯎꯔꯥꯛꯅ 90% ꯆꯥꯡꯗꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯈꯣই ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯤ. ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯀꯝꯄꯜꯁꯔꯤꯅꯤ, ꯃꯦꯟꯗꯦꯇꯔꯤꯅꯤ ꯍꯥꯏꯅ ꯂꯧꯖꯩ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯈꯪꯕ ꯉꯝꯃꯤ. ꯍꯦꯛ ꯏꯃꯨꯡꯗꯨꯗꯒꯤ, ꯍꯥꯏꯕꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯄꯥ ꯃꯃꯥꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯆꯦ ꯑꯃꯗꯤ ꯃꯆꯟꯁꯤꯡꯕꯨ ꯌꯨꯝꯗ ꯂꯩꯔꯣꯏ, ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯈꯤꯒꯅꯤ, ꯂꯩꯔꯤꯕ ꯑꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯁꯦꯡꯕ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ. ꯑꯗꯨꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯅꯨꯄꯤ ꯃꯁꯥꯅꯁꯨ, ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯗ ꯀꯝꯄꯜꯁꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯟꯕ ꯑꯣꯏ. ꯃꯔꯝꯗꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯅꯨꯄꯥ ꯑꯃꯗ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯈꯜꯂꯤ. ꯃꯁꯤꯅ ꯅꯨꯄꯤ ꯑꯃ ꯐꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯤ ꯑꯣꯏꯒꯦꯔꯥ, ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯤ ꯑꯣꯏꯔꯒꯦꯔꯥ, ꯃꯁꯛ ꯐꯖꯕ ꯑꯣꯏꯒꯦꯔꯥ, ꯊꯥꯛ ꯑꯃꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯒꯁꯨ, ꯊꯕꯛꯀꯤ ꯑꯃꯒꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯔꯒꯁꯨ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯂꯥꯛꯄꯗꯨꯅ ꯑꯃꯗꯤ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯅ ꯂꯥꯛꯂꯒꯁꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐ꯭ꯔꯤ ꯒꯤꯐ ꯑꯣꯏꯅ ꯆꯠꯈꯤ. ꯐꯪꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯁꯣꯏꯗꯣꯏꯅꯤ. ꯍꯥꯏꯕꯗꯤ ꯃꯥꯅ ꯐꯅ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯃꯤ, ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯗꯗꯤ ꯃꯍꯥꯛꯀ ꯄꯨꯟꯈꯤꯗꯣꯏꯅꯤꯅ ꯑꯃꯗꯤ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯤꯅ, ꯐꯦꯃꯤꯂꯤ ꯑꯃ ꯁꯥꯒꯗꯕꯅꯤꯅ ꯃꯥꯒ ꯄꯨꯜꯂꯤꯕ ꯃꯤꯁꯛꯇꯨꯗꯗꯤ ꯃꯤꯌꯥꯝꯅ ꯐꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯒꯁꯨ ꯃꯉꯣꯟꯗꯗꯤ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯗꯨꯝ ꯈꯟꯒꯅꯤ. ꯑꯅꯤꯁꯨꯕꯗ, ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯗꯤ ꯏꯊꯟꯇ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯈꯜꯂꯤ. ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯂꯥꯛꯄꯅꯤ, ꯑꯩꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ, ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯄꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯒꯦ ꯈꯟꯗꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯆꯞ ꯆꯥꯅꯕ ꯃꯤ ꯂꯩꯔꯒꯗꯤ, ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯗꯕ, ꯃꯁꯤꯅ ꯃꯉꯣꯟꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯁꯥꯗ ꯑꯁꯣꯏꯕ ꯂꯩꯕꯒꯨꯝꯅ ꯂꯦꯞꯄ ꯉꯝꯗꯕ, ꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯕꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯗ ꯇꯥꯡꯖꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯍꯟꯊꯅ ꯂꯩꯕ ꯑꯣꯏꯍꯜꯂꯤ. ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯑꯩꯒꯤ ꯀꯅꯥꯅ ꯂꯦꯞꯄꯤꯒꯅꯤ, ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅ ꯃꯁꯥꯗ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯕ, ꯃꯁꯥꯗ ꯆꯠꯄ ꯉꯝꯗꯕ ꯑꯁꯣꯟꯕ ꯃꯤ ꯑꯃꯅ ꯈꯟꯒꯗꯕ, ꯃꯉꯣꯟꯗ ꯋꯤꯜ ꯂꯩꯖꯗꯕ ꯑꯃ ꯑꯗꯨꯝ ꯏꯉꯥꯡ ꯉꯥꯟꯅ ꯎꯕ ꯐꯪꯏ. ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯗ ꯀꯤꯌꯥꯔ ꯗꯔꯀꯥꯔ ꯇꯥꯏꯌꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯕ, ꯃꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯝꯄꯜꯁꯔꯤꯅꯦꯅ ꯈꯟꯖꯩ.
ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯈꯟꯕꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯛꯏ꯫ ꯆꯍꯤꯒꯤ ꯈꯦꯠꯅꯕ, ꯃꯁꯛ ꯐꯖꯕ ꯃꯁꯛ ꯊꯤꯕ, ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯀꯔꯤꯝꯇ ꯈꯥꯏꯗꯕ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯐꯖꯅ ꯊꯤꯖꯤꯟꯕꯤꯕ, ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯏ, ꯀꯔꯤ ꯑꯋꯥꯠꯄ ꯂꯩ, ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯕꯤꯕ ꯑꯃꯗꯤ ꯂꯦꯞꯄꯤꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯕ ꯃꯤꯁꯛꯇꯣ ꯐꯅ ꯆꯍꯤ ꯈꯦꯠꯅꯕ ꯑꯣꯏꯔꯁꯨ, ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ, ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯑꯣꯏꯒꯦꯔꯥ, ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ꯭ꯔꯥ ꯑꯃꯗꯤ ꯅꯨꯄꯤ ꯂꯩꯕ ꯑꯣꯏꯔꯁꯨ, ꯃꯆꯥ ꯃꯁꯨ ꯂꯩꯕ ꯑꯣꯏꯔꯝꯃꯒꯁꯨ, ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯐꯠꯇꯕ ꯃꯤ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯔꯒꯁꯨ ꯏꯌꯥ ꯌꯥꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕꯁꯤꯡꯗꯨ ꯐꯪꯂꯒꯗꯤ ꯑꯃꯗꯤ ꯂꯩꯔꯒꯗꯤ ꯌꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯅ ꯇꯨꯡꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯏ꯫ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯃꯈꯣꯏꯒꯤ ꯊꯥꯛ ꯑꯃꯗꯤ ꯃꯈꯣꯏꯗ ꯇꯨꯡꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯄꯅ ꯃꯈꯣꯏꯗ ꯂꯝꯕꯤ ꯂꯩꯔꯛꯇꯦ꯫ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯅꯤ, ꯁꯦꯟꯅꯕꯤꯔꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯅꯤ ꯍꯥꯏꯅ ꯄꯨꯜꯂꯨꯔꯒꯗꯤ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯨꯔꯒꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯄꯨꯜꯂꯨꯕ ꯃꯤꯗꯨꯅ ꯁꯥꯟꯅꯔꯛꯄ ꯌꯥꯏ, ꯇꯧꯁꯤꯟꯅꯔꯛꯄ ꯌꯥꯏ, ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯍꯤꯡꯕ ꯑꯃꯗꯤ ꯄꯪꯍꯤꯡ ꯍꯤꯡꯕ ꯃꯤ ꯊꯦꯡꯅꯔꯒꯗꯤ ꯃꯈꯣꯏꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯛꯄ, ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯒ ꯂꯥꯛꯄ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯇꯣ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯃꯥꯅ ꯁꯥꯎꯔꯀꯥꯟꯗ ꯀꯔꯤ ꯇꯧꯏ, ꯃꯥꯒꯤ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯄꯨꯜꯂꯨꯔꯒ ꯑꯃꯗꯤ ꯈꯪꯉꯨꯔꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯈꯠꯂꯛꯈ꯭ꯔꯕ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯥꯟꯅꯔꯨꯅꯕ ꯑꯃꯗꯤ ꯂꯥꯞꯅꯈꯤꯕ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯔꯛꯇꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯊꯥꯖꯕ ꯋꯥꯠꯂꯛꯄꯗꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯔꯛꯇꯨꯅ ꯀꯥꯏꯅꯔꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕ ꯂꯥꯞꯅꯕꯗꯨꯅ ꯑꯋꯥꯕ ꯀꯌా ꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯩ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯍꯜꯂꯛꯏ꯫ ꯑꯔꯣꯏꯕꯗ ꯅꯨꯄꯤꯁꯤꯡꯅ ꯃꯐꯤ ꯃꯔꯣꯟ ꯆꯦꯛꯁꯤꯟꯗꯕ ꯑꯃꯗꯤ ꯑꯌꯥꯝꯕ ꯕꯣꯗꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯍꯦꯟꯒꯠꯂꯛꯄ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯁꯣꯏꯈꯤꯕ ꯂꯩꯕꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯅꯨꯄꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯍꯟꯈꯤꯕꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯆꯦꯛꯁꯤꯟꯗꯕ ꯐꯤꯔꯣꯜ ꯀꯣꯝꯂꯛꯄꯁꯤꯅ ꯅꯨꯄꯥꯁꯤꯡꯗ ꯃꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯐꯥꯎꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯗ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯄ, ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯅ ꯅꯨꯄꯤ ꯀꯌꯥꯗꯤ ꯑꯋꯥꯕ ꯇꯥꯏ꯫ ꯑꯔꯣꯏꯕꯗ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕ ꯀꯌꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯟꯅ ꯎꯍꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯗꯤ ꯃꯁꯤꯅ ꯑꯩꯅ ꯐꯖꯅ ꯈꯜꯂ ꯃꯇꯨꯡꯗ ꯑꯃꯗꯤ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯃꯁꯤꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯤ ꯐꯠꯇꯕ꯭ꯔꯥ ꯍꯪꯂꯛꯄ ꯌꯥꯏ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯨ ꯐꯠꯇꯕ ꯃꯌꯥꯝ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯐꯔꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯁꯟꯗꯣꯛꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯗꯨꯝ ꯄꯥꯝꯒꯅꯤ꯫ ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯅ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯐꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕꯤꯕ ꯐꯩ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯗꯦ ꯑꯃꯗꯤ ꯋꯥꯈꯜꯅ ꯊꯕꯛꯅ ꯑꯃꯃꯝ ꯇꯧꯕꯅꯤꯅ ꯃꯈꯣꯏꯗ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂ ꯃꯇꯨꯡꯗ ꯑꯃꯗꯤ ꯐꯠꯇ꯭ꯔꯦ ꯐꯔꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯁꯨ ꯃꯔꯨ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯧꯔꯝꯗꯥꯏꯗ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯇꯣꯛꯂꯒꯦ ꯃꯀꯣꯛꯇꯒꯤ ꯅꯧꯅ ꯍꯧꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯃꯨꯛꯇꯪ ꯍꯤꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯇꯥꯗꯕꯤ ꯏꯅꯤꯡꯇꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕꯅ ꯀꯣꯟꯅ ꯋꯥꯔꯛꯄꯗꯒꯤꯗꯤ ꯁꯔꯨꯛ 100% ꯍꯦꯜꯂꯤ꯫ ꯐꯕ ꯍꯥꯏꯕꯁꯤ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ, ꯂꯥꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯒ ꯅꯍꯥꯛꯀ ꯄꯨꯜꯂꯨꯔꯒꯗꯤ ꯑꯩ ꯁꯣꯏꯕꯗ ꯅꯍꯥꯛ ꯆꯦꯟꯅꯅꯤ, ꯑꯩ ꯁꯤꯈ꯭ꯔꯦ ꯅꯪ ꯖꯦꯜ ꯌꯧꯔꯦ ꯆꯦꯟꯅꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯇꯧꯕꯤꯗꯕ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯅꯤꯁ ꯑꯣꯏꯕ ꯅꯨꯄꯤ, ꯑꯗꯨꯒ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯩꯕ, ꯁꯥꯎꯟ ꯏꯟꯀꯝ ꯂꯩꯕ
ꯕꯦꯛꯒ꯭ꯔꯥꯎꯟ ꯒꯨꯗ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯍꯪꯕ ꯌꯥꯏ꯫ ꯅꯨꯄꯤꯅ ꯐꯤꯔꯣꯜ ꯆꯦꯛꯁꯤꯟꯗ꯭ꯔꯒ ꯅꯨꯄꯥꯁꯤꯡꯅ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯑꯃꯗꯤ ꯃꯁꯥ ꯁꯣꯛꯏ ꯍꯥꯏꯕ ꯃꯁꯤ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯪꯕ ꯌꯥꯏ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤꯗꯤ ꯃꯦꯃꯣꯔꯥꯏꯁ ꯑꯣꯏꯕ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯎꯈꯤꯕ, ꯃꯥꯅ ꯈꯟꯈꯤꯕ ꯄ꯭ꯂꯥꯟꯗꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯦꯛꯇꯨꯅ ꯋꯥꯈꯜꯗ ꯂꯩꯍꯧꯏ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯅꯤꯡꯒꯤ ꯑꯣꯏꯕ, ꯂꯝꯍꯣꯏꯒꯤ ꯑꯣꯏꯕ, ꯑꯗꯒꯤꯗꯤ ꯐꯠꯇꯕ ꯊꯕꯛ ꯄꯥꯝꯕꯩ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯃꯥꯡꯍꯟꯒꯦ ꯇꯥꯍꯟꯒꯦ, ꯗꯥꯏꯔꯦꯛ ꯅꯠꯇ꯭ꯔꯁꯨ ꯏꯟꯗꯥꯏꯔꯦꯛꯇ ꯊꯕꯛ ꯀꯌꯥ ꯆꯠꯊꯩ꯫ ꯃꯁꯤꯅ ꯃꯁꯥꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯇꯣꯞꯄꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯧꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯐꯅ ꯅꯨꯄꯤꯅ ꯅꯨꯄꯥꯒ ꯃꯥꯟꯅꯕꯁꯤ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯊꯥꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯐꯅ ꯑꯣꯏꯔꯒꯁꯨ ꯑꯣꯏꯗ꯭ꯔꯒꯁꯨ ꯅꯨꯄꯤꯅ ꯅꯨꯄꯥꯒ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯨꯄꯤꯅ ꯈꯤꯇꯪ ꯍꯟꯊꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕ ꯑꯃꯗꯤ ꯆꯪꯏ꯫ ꯃꯥꯟꯅꯕꯗꯤ ꯅꯨꯄꯥꯒ ꯃꯁꯤ ꯈꯤꯇꯪ ꯁꯣꯏꯒꯗꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯇꯣꯉꯥꯟꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯌꯥꯔꯤꯈꯩ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯣꯉꯥꯟꯅ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ꯫